Singdam horror story na punamakpu taram na okre. Nasisu mayam ginungai rabo horror story amakak pudu na lakre. Wari ase kram daubra haibado. Wari ase taraga adum na kamenta gari khara hairkro. Dudi mayam wari liba haukrage ko. Nimito nung su tikli chuba numidangi pung tara sukra helakpa matam dune. Merung khamdo ma kangkhal manungda adum tuminna laye krira hairaga magi macha ama khaktang yaubado macha nubi sahi ani muktang ngaibado nabagi magi nubiga mamagana kanna yengbu honari adubo angang do phabadi krisu laide adum masado kanna saba henkalakbaduda merung khamgi madu tesilna haikre as krinu paro sibo macha si kanna ngamda duna laiba sibu kangkhal manung sida nugai na tumlaga tom layene haibududa magi mamana su hoini masigi angang si karino ne mirung kham macha se doctor da pudaba yaroi ne macha se tom saba su hantre yamna kanna dum sa duna lairabadi angang do mayang singani ne nangbo hayeng tungda macha se sarai haukrabadi nang karam daugadra nang wagni ne haukalone adu tarabsu mirung khamdo adum tatabagumna tumin laye adu mama do saukre mana haye kaino ne masibo macha pokni haibadi khange aduga karino macha sin kanna narabadi layeng kani haibisu khangde madu tabada mirung khamdo khang sau na haye karino imana ngang budubo nang sunna cha pokni haib khanglaga aibu krigi workshop yauhan bro adu ngang kanuni nung tigli chuba sida tampak tana angang layeng bachat padubu nungai gadra haiba nung so tigli adum chubuduna laikre lambi so lowling bagi ukai tak tuna thambagumna adum lai khom ngak tangai gani sibu karamna chatpa nungai gadra haiba ima so khangdro adubo angang masa sagat padudi phi achot bamna khara adum nan thokra adum phakrani da lambi ga phatabani adugi sumathakta ima so khangna tro haina bimigi thonggi duda mama macha thoke haibado ai chatpa ngamoye ima chatke hairaga imaga namoga puraga punna chatkro chattaba yaroye karino masigi nupa asibo angang si adom sabe hen kalakle masa se ayamna pakhalakle haiba asumna tesil amasung mahaki mamana kanna hairakpa duda phamungda adom tumduna laibado ngamlagtre merung khamdo sauning na phok haugat khre aduga kadai aigi likli dudi thang duna grai da tham khraba haina mana khaw amaga lauthokle aduga tors to hapchille likli rai do khara chingchille madu obda tesilna karino masigi nupa sibo angang layeng pachatlaga mayung aina thakduna laikre mayung auraga nang bugram na doctor gi manakta changdro hai nupi nang tumin laikro chapeng ngang no taning de law angang du purga lakro nong sita daba oiraga dia koko khoidagi magi jamha do ngaktang wairaga chatpada yagadabani lekhom maraksida karamna thawgani lakro si hairaga merung khamda thokre sauna adu magi mamana ibema tesil angang do pokro chalo ama angau pose sauna thokre do ibema thonglan pagi do ai do khra cheksilu ko min haina bane mama macha thoke haibudo kiganu ni ani chalabdi kaisu tawroida chalo makhoi gi chinggi khun atudagi tampaki community health center laibado CIC do subnagi kilometer ama muktani yamna labadi nade ado nong trabaga lambi naga khara phatabaga adugi sumathakta turel ama lanbagi mathakta saba thong aduda but maman cha thoke haina min hek haina badune merung khamna yamna tanbase tanna kridi upai lai macha narabanina chataba yadaduna doctor duda puduna lakhre makhoini lambi chatna merung khamna haigre yengwa se lambi se nungai bra yengwa se pungsu trama khai takre midi mikap ani ahumdum thoklam lani aina isana bagi tampakta numidang sidana trabdi nangi na sa sinabi yadabra khangte khun ke MLA do so ma di nubai
ꯅꯨꯡꯉꯥꯏꯅ ꯏꯝꯐꯥꯜꯗ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯗꯤꯜꯂꯤꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯀ꯭ꯋꯥꯇꯔꯗ ꯏꯝꯐꯥꯜꯗ ꯂꯩꯕ ꯁꯨꯝꯅ ꯈꯨꯜꯒꯤ ꯑꯋꯥꯕꯗꯤ ꯀꯔꯤꯁꯨ ꯈꯪꯄꯣꯟꯇꯦ ꯕꯣꯠ ꯃꯇꯝꯗ ꯂꯥꯛꯈ꯭ꯔꯒ ꯆꯥꯛ ꯈꯔ ꯄꯤꯖꯔꯒ ꯁꯟꯇꯪ ꯑꯃ ꯇꯨꯔꯒ ꯃꯗꯨꯒ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯝ ꯕꯣꯠ ꯀꯥꯈ꯭ꯔꯒ ꯃꯁꯛ ꯐꯥꯎꯕ ꯎꯕ ꯐꯪꯗꯦ ꯑꯉꯥꯡꯗꯣ ꯃꯁꯥꯗꯣ ꯋꯥꯕꯅ ꯀꯞꯈꯠꯂꯛꯂꯦ ꯃꯗꯨꯗ ꯇꯦꯁꯤꯜꯅ ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯅꯨꯅꯦ ꯀꯔꯤꯅꯣ ꯈꯔ ꯄꯔꯞ ꯆꯠꯁꯤꯜꯂꯛꯎꯅꯦ ꯉꯥꯏꯈꯣ ꯑꯉꯥꯎꯕꯤ ꯇꯦꯁꯤꯜ ꯑꯉꯥꯎꯕꯤ ꯁꯤ ꯊꯣꯡ ꯃꯄꯥ ꯌꯧꯈ꯭ꯔꯦꯅꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯀꯅꯥ ꯂꯩꯕ꯭ꯔꯥ ꯑꯩ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯂꯒ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯊꯣꯡ ꯃꯄꯥ ꯌꯧꯔꯛꯄ ꯑꯗꯨꯗ ꯃꯦꯔꯨꯝꯈꯝꯅ ꯇꯣꯔꯆꯇꯣ ꯄꯤꯠ ꯀꯥꯞꯇꯨꯅ ꯑꯗꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥ ꯑꯁꯨꯝ ꯂꯩꯕ ꯎꯗꯦ ꯍꯩꯁ ꯄꯔꯞ ꯂꯥꯟꯊꯣꯛꯍꯧꯁꯤ ꯂꯥꯛꯑꯣ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯃꯃꯥ ꯃꯆꯥꯗꯣ ꯐꯧ ꯆꯔꯣꯡ ꯈꯨꯟꯕ ꯆꯠꯂꯝꯂꯒꯅꯤ ꯂꯥꯎ ꯄꯔꯞ ꯆꯠꯁꯦ ꯂꯥꯎ ꯄꯔꯞ ꯆꯠꯍꯧꯁꯦ ꯁꯨꯝ ꯇꯧꯅ ꯊꯣꯡ ꯑꯗꯣ ꯀꯤꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯥꯟꯊꯣꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯠꯅ ꯇꯦꯁꯤꯜꯅ ꯍꯪꯉꯦ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯤꯅ ꯉꯥꯡꯅꯕꯗꯤ ꯑꯗꯨꯝ ꯇꯥꯏꯌꯦ ꯊꯣꯡꯗ ꯕꯨꯠ ꯃꯃꯥ ꯃꯆꯥ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯀꯔꯝꯅ ꯊꯣꯛꯄ꯭ꯔꯥ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯁꯨ ꯅꯣꯡꯃꯇ ꯋꯥꯔꯤ ꯂꯤꯗꯦ ꯅꯪꯅ ꯑꯝꯇ ꯂꯤꯈ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜ ꯌꯧꯒꯗꯕꯁꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯠꯈ꯭ꯔꯦ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯂꯤꯈ꯭ꯔꯣꯅꯦ ꯅꯪꯕꯨ ꯍꯥꯏꯕꯗꯨꯗ ꯃꯦꯔꯨꯝꯈꯝꯅ ꯍꯩꯁ ꯑꯃ ꯃꯊꯦꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯇꯥꯒꯅꯨ ꯇꯦꯁꯤꯜ ꯍꯣꯔꯦꯟ ꯌꯥꯝꯅ ꯀꯤꯒꯅꯤ ꯀꯤꯔꯣꯏ ꯑꯩ ꯀꯔꯤꯝꯇꯪꯁꯨ ꯀꯤꯕꯤꯔꯣꯏ ꯅꯪꯒꯨꯝꯕ ꯄꯥꯡꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯂꯤꯈ꯭ꯔꯣ ꯐꯔꯦ ꯑꯩꯒꯨꯝꯅ ꯄꯥꯡꯗꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯕꯗꯤꯀꯣ ꯋꯥꯔꯤꯁꯦ ꯇꯥꯈ꯭ꯔꯣ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯆꯥꯗꯣ ꯀꯅꯥꯁꯨ ꯅꯪꯇꯦꯕꯀꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯊꯛꯂꯣꯝꯗ ꯂꯩꯔꯝꯕꯅꯦ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯌꯨ ꯁꯨꯡꯕꯒꯤ ꯌꯥꯡꯂꯤ ꯈꯪꯕ꯭ꯔꯥ ꯌꯥꯡꯂꯤꯗꯣ ꯑꯗꯨ ꯂꯧꯕ ꯆꯠꯄꯅꯦ ꯑꯔꯥꯞꯄ ꯂꯣꯛꯅꯨꯡꯗ ꯃꯗꯨꯗꯀꯣ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯗꯣ ꯊꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯊꯕꯛ ꯀꯟꯅ ꯁꯨꯈ꯭ꯔꯦ ꯃꯤꯒꯤ ꯂꯧ ꯂꯣꯛꯄ ꯃꯇꯝꯗꯀꯣ ꯇꯝꯄꯥꯛꯀꯤ ꯂꯧꯁꯤꯡꯁꯦ ꯁꯤꯗ ꯐꯨꯗ꯭ꯔꯤꯠ ꯈꯞꯄ ꯍꯥꯏꯕꯗꯤ ꯃꯤꯅꯅꯦ ꯂꯧ ꯂꯣꯛꯄ ꯂꯣꯏꯈꯤꯕꯒꯤ ꯐꯧꯍꯥꯝ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯌꯥꯡꯀꯣꯛꯅ ꯈꯞꯂꯒ ꯃꯗꯨꯒꯤ ꯐꯪꯕ ꯐꯧꯗꯣ ꯂꯧꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯗꯣ ꯑꯗꯨꯅ ꯂꯣꯛꯄꯥꯛꯇ ꯃꯤꯅ ꯐꯧ ꯍꯣꯟꯕꯗ ꯇꯥꯍꯧꯕ ꯐꯧ ꯆꯔꯣꯡꯁꯤꯡꯗꯣ ꯈꯨꯜꯍꯟꯕ ꯑꯗꯨꯒ ꯈꯔ ꯑꯗꯨꯝ ꯐꯧꯗꯣ ꯅꯨꯡꯇꯤꯒꯤ ꯐꯪꯖꯕꯅꯦꯕ ꯅꯣꯡꯃ ꯑꯗꯨꯃꯥꯏꯅ ꯐꯨꯗꯤꯠ ꯈꯥꯕꯨꯔꯒ ꯍꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗꯣ ꯂꯥꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯊꯣꯡꯗꯣ ꯇꯦꯛꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ ꯌꯣꯠꯅ ꯁꯥꯏꯗꯅ ꯃꯇꯝꯗꯨꯗ ꯎꯒ ꯋꯥꯒꯅ ꯁꯨꯝ ꯁꯥꯕ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯝ ꯂꯩꯔꯛꯄꯒꯤ ꯀꯟꯗꯕ ꯃꯇꯝ ꯑꯣꯏꯕꯗꯨꯗꯀꯣ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗꯨꯗ ꯆꯞ ꯆꯥꯅ ꯃꯄꯥ ꯆꯥꯅ ꯇꯦꯛꯈꯤꯕꯗꯨꯗ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯀꯣꯛꯇꯨꯅ ꯅꯨꯡ ꯑꯆꯧꯕ ꯑꯃꯗ ꯌꯩꯁꯤꯟꯕꯗ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯃꯈꯨꯠꯁꯨ ꯇꯦꯛꯈ꯭ꯔꯦ ꯃꯈꯣꯡꯁꯨ ꯇꯦꯛꯈ꯭ꯔꯦ ꯊꯕꯥꯛꯀꯤ ꯁꯨꯔꯨꯁꯨ ꯇꯦꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯈꯔ ꯑꯗꯨꯝ ꯂꯥꯏꯀꯟꯅꯔꯝꯃꯒ ꯊꯥꯃꯨꯛ ꯂꯩꯔꯝꯂꯒ ꯃꯥꯁꯨ ꯁꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯅꯤꯡꯉꯝꯇꯅ ꯁꯤꯈꯤꯕꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯡ ꯑꯁꯤꯗꯅꯦ ꯑꯗꯨꯝ ꯇꯝꯅꯩꯌꯦ ꯍꯥꯏꯅꯕꯅꯦꯕ ꯀꯣ ꯈꯪꯉꯦꯀꯣ ꯇꯟꯖꯥ ꯑꯗꯨꯗ ꯇꯦꯁꯤꯜꯅ ꯅꯨꯄꯥ ꯅꯪꯒꯤ ꯂꯤꯛꯂꯤꯗꯣ ꯈꯤꯇ ꯂꯥꯜꯂꯛꯑꯣ ꯈꯤꯇ ꯆꯤꯡꯒꯦ ꯍꯩ ꯀꯔꯤꯅꯣꯝ ꯇꯧꯔꯒꯦ ꯍꯛꯆꯥꯡꯁꯦ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯍꯥꯏꯕꯗ ꯃꯦꯔꯨꯝꯈꯝꯅ ꯀꯔꯤꯅꯣ ꯑꯉꯥꯡ ꯂꯥꯏꯌꯦꯡꯕ ꯆꯠꯂꯒ ꯅꯪꯁꯨ ꯅꯤꯁꯥ ꯄꯥꯟꯕ ꯑꯩꯁꯨ ꯅꯤꯁꯥ ꯄꯥꯟꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪ ꯊꯛꯀꯅꯨꯀꯣ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯆꯠꯄꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯑꯗꯨꯝ ꯈꯟꯕ ꯇꯦꯁꯤꯜꯅ ꯇꯨꯡ ꯍꯟꯅ ꯑꯗꯨꯝ ꯌꯦꯡꯊꯣꯛꯈꯤꯕꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯃꯥ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯃꯣꯟ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯎꯆꯤꯟꯅꯥꯆꯤꯟꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠꯇꯣ ꯌꯧꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯝꯂꯤ ꯉꯥꯜꯂꯤꯕ ꯃꯩꯉꯥꯜꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯒꯤ ꯀꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯪꯈꯤꯕꯗꯣ ꯃꯦꯔꯨꯝꯈꯝ ꯑꯃꯁꯨꯡ ꯇꯦꯁꯤꯜꯅ ꯎꯏꯌꯦ ꯗꯣꯛꯇꯔ ꯂꯩꯌꯦ ꯗꯥꯎ ꯌꯥꯏꯌꯦ ꯆꯪꯁꯦ ꯄꯔꯞ ꯆꯪꯁꯦ ꯍꯥꯏꯅ ꯆꯪꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯣꯛꯇꯔꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔ ꯀꯅꯥꯅꯣ ꯑꯃ ꯆꯪꯈꯤꯕꯗꯨ ꯗꯣꯛꯇꯔ ꯅꯠꯇꯕ꯭ꯔꯥ ꯃꯦꯔꯨꯝꯈꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯤꯁꯥꯅꯒ ꯈꯔ ꯄꯥꯜꯂꯛꯄꯒ ꯗꯣꯛꯇꯔ ꯍꯥꯏꯅ ꯀꯧꯔꯒ ꯊꯤꯌꯦ ꯈꯨꯝꯂꯛꯇ꯭ꯔꯦ ꯑꯗꯨꯗ ꯇꯦꯁꯤꯜꯅ
ꯂꯩꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯝꯒꯅꯤ ꯃꯅꯤꯡꯗ ꯆꯠꯁꯦ ꯂꯥꯎ ꯍꯥꯏꯅ ꯃꯅꯤꯡꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯀ꯭ꯋꯥꯇꯔ ꯂꯩꯕꯗꯨꯗ ꯗꯣꯛꯇꯔ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯗꯨꯗ ꯊꯣꯡꯗꯣ ꯀꯦ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯃꯈꯣꯏꯅꯤ ꯆꯞ ꯃꯥꯟꯅꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯄꯥ ꯑꯃ ꯃꯃꯤꯠ ꯎꯏꯔꯤ ꯇꯧꯔꯒ ꯅꯥꯜꯂꯒ ꯊꯣꯔꯛꯈ꯭ꯔꯦ ꯃꯗꯨꯗ ꯃꯦꯔꯨꯝꯈꯝꯅ ꯗꯣꯛꯇꯔ ꯑꯩꯒꯤ ꯏꯆꯥꯁꯤ ꯌꯥꯝ ꯀꯟꯅ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯗꯤ ꯗꯣꯛꯇꯔ ꯅꯠꯇꯦ ꯗꯣꯛꯇꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯂꯩꯕ ꯀꯝꯄꯥꯎꯟꯗꯔꯅꯦ ꯗꯣꯛꯇꯔꯗꯣ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯁꯤꯟꯕ ꯑꯃꯒꯤ ꯁꯨꯇꯤ ꯂꯧꯈꯤ ꯑꯗꯣ ꯑꯩ ꯈꯔ ꯌꯦꯡꯒꯦ ꯂꯥꯎ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡꯁꯦ ꯃꯁꯥꯁꯨ ꯌꯥꯝꯅ ꯆꯣꯛꯊꯈ꯭ꯔꯦ ꯑꯗꯣ ꯗ꯭ꯔꯤꯞ ꯑꯃ ꯌꯥꯟꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯈꯔ ꯊꯥꯔꯒ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯅ ꯍꯤꯗꯥꯛꯇꯣ ꯈꯔ ꯏꯔꯦ ꯍꯤꯗꯥꯛꯁꯤꯡꯗꯣ ꯃꯦꯔꯨꯝꯈꯝꯅ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯗ꯭ꯔꯤꯞꯇꯣ ꯌꯥꯟꯕꯤꯔꯦ ꯍꯤꯗꯥꯛꯁꯤꯡꯗꯣ ꯃꯊꯪ ꯊꯥꯕꯗꯒꯤꯗꯤ ꯑꯉꯥꯡꯗꯨꯁꯨ ꯃꯁꯥ ꯁꯥꯕꯗꯨ ꯈꯔ ꯍꯜꯂꯛꯈ꯭ರೆ ꯃꯦꯔꯨꯝꯈꯝꯁꯨ ꯇꯦꯁꯤꯜꯁꯨ ꯃꯈꯣꯏꯅꯤ ꯑꯉꯥꯡꯗꯣ ꯈꯔ ꯐꯔꯛꯄꯗꯨꯗ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯑꯗꯨꯗꯒꯤ ꯗ꯭ꯔꯤꯞꯇꯣ ꯌꯥꯟꯕ ꯂꯣꯏꯗꯨꯅ ꯊꯣꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ 12 ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅꯤ ꯄꯔꯞ ꯂꯥꯛꯈ꯭ꯔꯦ ꯂꯝꯕꯤꯗ ꯃꯤ ꯑꯃ ꯃꯇꯨꯡꯗ ꯏꯅꯔꯛꯄꯒꯨꯝꯅ ꯑꯗꯨꯝ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯇꯦꯁꯤꯜꯅ ꯐꯥꯎꯋꯦ ꯇꯨꯡꯗ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯗ ꯀꯅꯥꯁꯨꯝ ꯂꯩꯔꯝꯗꯕ ꯅꯨꯄꯥ ꯅꯪꯒꯤ ꯃꯍꯤꯗꯣ ꯈꯔ ꯄꯤꯔꯛꯈ꯭ꯔꯣ ꯑꯩ ꯍꯛꯆꯥꯡꯁꯦ ꯀꯔꯤꯅꯣꯝ ꯇꯧꯔꯛꯈ꯭ꯔꯦ ꯈꯤꯇ ꯆꯤꯡꯒꯦ ꯍꯥꯏꯕꯗꯨꯗ ꯃꯦꯔꯨꯝꯈꯝꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯂꯤꯛꯂꯤ ꯃꯆꯥꯗꯣ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯈ꯭ꯔꯦ ꯇꯦꯁꯤꯜꯗꯣ ꯃꯗꯣ ꯈꯔ ꯆꯤꯡꯁꯤꯜꯂꯦ ꯊꯣꯡ ꯃꯌꯥꯁꯨ ꯅꯛꯁꯤꯜꯂꯛꯈ꯭ರೆ ꯈꯔꯒ ꯆꯤꯡꯒꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯔ ꯌꯥꯝꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯗꯨꯗ ꯃꯦꯔꯨꯝꯈꯝꯅ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯕꯣ ꯑꯩꯒꯤ ꯈꯔ ꯈꯥꯛꯈ꯭ꯔꯣꯅꯦ ꯍꯥꯏꯅ ꯃꯨꯟꯈ꯭ꯔꯦ ꯊꯣꯡ ꯃꯌꯥꯁꯨ ꯆꯤꯟꯅ ꯌꯧꯊꯣꯔꯛꯈ꯭ರೆ ꯃꯗꯨꯗꯒꯤ ꯃꯦꯔꯨꯝꯈꯝꯅ ꯃꯥꯅ ꯄꯣꯔꯤꯕ ꯃꯆꯥꯗꯣ ꯈꯪꯍꯧꯗꯅ ꯊꯣꯡ ꯃꯌꯥ ꯌꯧꯔꯛꯄꯗꯨꯗ ꯀꯞꯈꯠꯂꯛꯈ꯭ꯔꯦ ꯃꯦꯔꯨꯝꯈꯝꯅ ꯍꯩꯁ ꯃꯑꯣꯡ ꯑꯃꯅꯤ ꯁꯤꯗꯤ ꯍꯥꯏꯅ ꯃꯥꯒꯤ ꯇꯣꯔꯆꯂꯥꯏꯠꯇꯣ ꯊꯣꯡꯗꯨꯗ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯊꯣꯡꯒꯤ ꯃꯈꯥ ꯑꯗꯨꯗ ꯀꯥꯞꯇꯨꯅ ꯌꯦꯡꯕꯗ ꯃꯁꯝꯗꯨ ꯁꯥꯡꯅ ꯅꯨꯄꯤ ꯑꯃꯒ ꯃꯆꯥꯒꯗꯣ ꯅꯨꯡ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯍꯣꯏ ꯃꯥ ꯂꯩꯔꯦ ꯇꯦꯁꯤꯜ ꯂꯩꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯦꯁꯤꯜꯅ ꯅꯤꯁꯥ ꯈꯔ ꯄꯥꯟꯈꯠꯂꯛꯄꯒꯤ ꯃꯃꯥ ꯃꯆꯥꯇ ꯅꯠꯇꯦꯅꯦ ꯃꯈꯣꯏꯒꯤ ꯂꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯂꯕꯁꯨ ꯇꯦꯁꯤꯜ ꯑꯩꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦꯅꯦ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯦꯔꯨꯝꯈꯝꯒꯤ ꯇꯣꯔꯆꯇꯣ ꯂꯧꯔꯒ ꯇꯦꯁꯤꯜꯅ ꯑꯃꯨꯛ ꯀꯥꯞꯂꯒ ꯌꯦꯡꯉꯦ ꯀꯗꯥꯏꯗꯅꯣ ꯍꯪꯕꯗ ꯃꯈꯥꯗ ꯌꯦꯡꯉꯣ ꯅꯨꯡ ꯃꯊꯛꯇ ꯐꯝꯕꯗꯣ ꯍꯥꯏꯕꯗ ꯇꯣꯔꯆꯇꯣ ꯀꯥꯞꯇꯨꯅ ꯌꯦꯡꯕꯗ ꯇꯦꯁꯤꯜꯗꯤ ꯑꯃꯠꯇꯁꯨ ꯎꯗꯦ ꯍꯦꯔꯥ ꯅꯨꯄꯥ ꯅꯪꯁꯨ ꯃꯤꯍꯨꯟ ꯁꯣꯟꯃꯟꯈ꯭ꯔꯦ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯊꯣꯡ ꯃꯊꯛꯂꯝꯗ ꯑꯃꯨꯛ ꯀꯥꯞꯊꯣꯔꯛꯄꯗꯗꯤ ꯊꯣꯡꯒꯤ ꯃꯌꯥꯏꯃꯛꯇꯗ ꯃꯃꯥ ꯃꯆꯥꯗꯣ ꯃꯁꯝ ꯊꯥꯗꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯇꯦꯁꯤꯜꯁꯨ ꯎꯈ꯭ꯔꯦ ꯃꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯇꯣꯔꯆꯇꯣ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯃꯦꯔꯨꯝꯈꯝꯅ ꯇꯣꯔꯆꯇꯣ ꯇꯥꯞ ꯂꯥꯎꯅ ꯈꯨꯟꯀꯠꯂꯒ ꯀꯥꯞꯇꯨꯅ ꯌꯦꯡꯕꯗ ꯃꯥꯁꯨ ꯎꯔꯦ ꯇꯦꯁꯤꯜꯗꯣ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ ꯃꯦꯔꯨꯝꯈꯝꯅ ꯍꯩ ꯊꯧꯅꯥ ꯐꯄꯤ ꯍꯧꯖꯤꯛꯇ ꯋꯥ ꯑꯆꯧꯕ ꯉꯥꯡꯂꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗꯤ ꯀꯝꯗꯧꯔꯦ ꯍꯥꯏꯕꯗ ꯇꯦꯁꯤꯜꯅ ꯃꯈꯣꯜ ꯑꯗꯣ ꯅꯤꯛꯂꯒ ꯅꯤꯄꯥ ꯑꯩꯈꯣꯏ ꯍꯟꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯍꯤꯡꯗꯣ ꯂꯦꯛꯈ꯭ꯔꯁꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯈ꯭ꯔꯁꯦ ꯑꯉꯥꯡꯗꯣ ꯑꯃꯨꯛꯁꯨ ꯀꯞꯈꯠꯂꯛꯄꯗꯨꯗ ꯃꯈꯣꯏꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯀꯞꯀꯅꯨ ꯍꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯂꯥꯎꯈꯤꯌꯦ ꯑꯗꯨꯒ ꯇꯟꯖꯥ ꯆꯥꯗꯅ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯃꯦꯔꯨꯝꯈꯝꯅ ꯃꯆꯥꯗꯣ ꯄꯣꯔꯝꯕꯗꯣ ꯂꯧꯊꯣꯛꯂꯒ ꯇꯦꯁꯤꯜ ꯑꯉꯥꯡꯁꯦ ꯄꯣꯠꯁꯤꯜꯂꯣ ꯑꯩ ꯊꯥꯡ ꯄꯥꯏꯒꯦ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤꯀꯣ ꯍꯦꯛꯇ ꯌꯥꯟꯊꯠꯅꯒꯗꯕꯅꯦ ꯕꯨꯠ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯃꯗꯨꯗꯒꯤ ꯃꯦꯔꯨꯝꯈꯝꯅ ꯂꯤꯛꯂꯤꯗ ꯈꯔ ꯌꯥꯎꯔꯝꯕꯗꯣ ꯊꯛꯆꯤꯜꯂꯦ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯃꯌꯨꯡ ꯍꯥꯅꯤꯡꯂꯛꯈ꯭ꯔꯦ ꯇꯦꯁꯤꯜ ꯕꯨꯠꯀꯤ ꯍꯤꯗꯥꯛ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯥꯅ ꯃꯌꯨꯡꯗꯣ ꯂꯤꯛꯂꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯟꯖꯤꯜꯂꯦ खरा लौरगा मसादसु तैसिल्ले अदुगा आंगांगदसु अदुगा टेसिलदसु चाइसिल्ले मदु टेसिल करिनो हाय मनम नम थिख्रे करिनो बानो मयुंग हांतोकलगा मिंगोंद चाइबिसुबु अय अपंगबी भूत चंगतबनीने भूत का लोइन कीदुना चेनख्रदौनीने हुजिकदी अपंगबी हायना ngang tanja duda merung kham gi tungda kanano amana khangin ilakpada merung kham do fit ani ahum chathok laga long na taye khang chau chau na tesel karino mingon da lin badi mishanu bi adu maina mingon da inbra in tine ka chuba haina makhoi ani amuk khana thokre asumna makhoi ani khana badagi makhoi ni maksu thauna amala khre chau thora khre adudagi but ka loina pharga ta thokra domni haina makhoi ni amuk la khre
ꯑꯗꯨꯗꯒꯤ ꯃꯦꯔꯨꯝ ꯈꯝꯅ ꯃꯥꯒꯤ ꯃꯌꯨꯡꯗꯣ ꯂꯤꯛꯂꯤꯗꯒꯤ ꯂꯧꯔꯒ ꯀꯣꯏꯆꯥꯏ ꯆꯥꯏꯌꯦ ꯊꯣꯡ ꯃꯊꯛꯇꯨꯗ ꯊꯣꯡ ꯑꯗꯣ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯤ ꯃꯈꯥꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯅꯥꯍꯦꯕꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯏꯌꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯊꯣꯡ ꯑꯗꯨꯇꯕꯨ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯅ ꯃꯦꯔꯨꯝ ꯈꯝꯅ ꯃꯥꯒꯤ ꯂꯤꯛꯂꯤꯗ ꯌꯥꯎꯕ ꯌꯨꯡ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯆꯥꯏꯗꯨꯅ ꯂꯥꯟꯊꯣꯔꯛꯈ꯭ꯔꯦ ꯀꯞꯄ ꯂꯥꯎꯕꯒꯤ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯝ ꯂꯥꯞꯅ ꯍꯧꯖꯤꯛꯁꯨ ꯇꯥꯈ꯭ꯔꯦ ꯈꯔ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯦꯁꯤꯜꯅ ꯅꯨꯄꯥ ꯑꯉꯥꯡꯗꯤ ꯀꯗꯥꯏ ꯃꯦꯔꯨꯝ ꯈꯝꯅ ꯄꯥꯈꯠꯅ ꯅꯪꯅ ꯄꯣꯕ ꯅꯠꯇ꯭ꯔꯅꯦ ꯑꯩꯗꯤ ꯄꯣꯠꯇꯦꯅꯦ ꯑꯩꯁꯨ ꯄꯣꯠꯇꯦ ꯑꯗꯨꯗꯤ ꯀꯔꯥꯏ ꯑꯉꯥꯡꯗꯤ ꯀꯗꯥꯏ ꯍꯥꯏꯕꯗ ꯃꯈꯣꯏꯅꯤ ꯃꯁꯝ ꯃꯅꯥꯗꯣ ꯆꯞ ꯌꯨꯡꯅ ꯑꯃꯨꯛ ꯂꯝꯕꯤꯗ ꯍꯟꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯁꯨ ꯇꯥꯔꯦ ꯑꯉꯥꯡ ꯀꯞꯄꯦ ꯍꯥꯏꯅ ꯃꯈꯣꯏꯅꯤ ꯄꯔꯞ ꯊꯨꯅ ꯍꯟꯗꯨꯅ ꯆꯦꯜꯂꯛꯄꯗ ꯂꯝꯕꯤꯗ ꯑꯉꯥꯡꯗꯨ ꯂꯩꯈꯣꯝ ꯇꯩꯔꯒ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯇꯦꯟꯁꯤꯟꯅ ꯄꯝꯈꯠꯂꯒ ꯅꯪꯒꯤ ꯅꯄꯥꯅ ꯑꯣꯏꯔꯝꯒꯅꯤ ꯅꯪꯕꯨ ꯊꯥꯖꯍꯧꯕ ꯐꯥꯎꯕ ꯈꯪꯗꯕ ꯕꯨꯠ ꯃꯃꯥ ꯃꯆꯥꯗꯣ ꯀꯤꯃꯟꯈꯤꯕꯅ ꯑꯗꯨꯗ ꯃꯦꯔꯨꯝ ꯈꯝꯅ ꯅꯪꯒꯤ ꯅꯃꯥꯅ ꯕꯨꯠ ꯃꯃꯥ ꯃꯆꯥ ꯀꯤꯃꯟꯈꯤꯗꯅ ꯃꯆꯥ ꯐꯥꯎꯕ ꯇꯥꯍꯧꯕ ꯈꯪꯗꯕꯅꯤ ꯃꯁꯤ ꯕꯤꯁꯥ ꯅꯨꯄꯤꯁꯦ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏꯅꯤ ꯃꯔꯥꯟ ꯁꯤꯟꯅꯗꯨꯅ ꯄꯔꯞ ꯂꯥꯛꯈ꯭ꯔꯦ ꯊꯣꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯥꯞꯇꯛꯅ ꯂꯥꯛꯄ ꯑꯗꯨꯗꯗꯤ ꯃꯦꯔꯨꯝ ꯈꯝꯁꯨ ꯃꯁꯥꯗ ꯀꯤꯕ ꯐꯥꯎꯔꯛꯇꯔꯕꯗꯨꯗꯗꯤ ꯋꯥꯖꯥꯎꯁꯨ ꯉꯥꯡꯕ ꯍꯧꯔꯛꯈ꯭ꯔꯦ ꯑꯩ ꯅꯨꯄꯤ ꯅꯪ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯆꯠꯂꯝꯈ꯭ꯔꯣ ꯑꯩ ꯕꯨꯠ ꯃꯃꯥ ꯃꯆꯥꯗꯣ ꯐꯥꯔꯒ ꯄꯨꯔꯛꯈ꯭ꯔꯒꯦ ꯀꯣ ꯅꯪ ꯆꯠꯂꯝꯈ꯭ꯔꯣ ꯈꯪꯂꯦ ꯅꯨꯄꯥ ꯃꯤꯍꯨꯟ ꯐꯕ ꯁꯥꯔꯅꯨ ꯂꯣꯏꯅ ꯈꯪꯉꯦ ꯂꯥꯛꯑꯣ ꯅꯊꯤ ꯐꯥꯎꯕ ꯈꯪꯈ꯭ꯔꯦ ꯑꯩꯅ ꯂꯥꯛꯑꯣ ꯆꯠꯁꯦ ꯍꯥꯏꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯂꯥꯛꯑꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯛꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗꯒꯤ ꯇꯥ ꯃꯦꯔꯨꯝ ꯈꯝ ꯏꯃꯥ ꯏꯆꯥ ꯀꯤꯌꯦ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯂꯥꯛꯄ ꯀꯤꯌꯦ ꯉꯥꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯇꯥꯏꯌꯦ ꯃꯦꯔꯨꯝ ꯈꯝꯅ ꯅꯨꯄꯤ ꯂꯥꯛꯂꯦ ꯆꯦꯟꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯦ ꯇꯦꯁꯤꯜꯁꯨ ꯑꯉꯥꯡ ꯑꯗꯣ ꯄꯣꯔꯒ ꯃꯥꯁꯨ ꯃꯅꯤꯡꯗ ꯀꯟꯅ ꯏꯟꯅꯔꯒ ꯆꯠꯂꯦ ꯑꯁꯨꯝꯅ ꯆꯦꯟꯆꯠ ꯆꯠꯄꯗꯨꯗ ꯑꯃꯨꯛꯁꯨ ꯇꯨꯗꯨꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯨ ꯃꯁꯥꯗꯣ ꯂꯣꯏꯅ ꯇꯩꯈ꯭ꯔꯦ ꯃꯃꯥꯅꯤꯃꯛꯁꯨ ꯇꯦꯁꯤꯜꯅ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯪꯕꯣ ꯑꯉꯥꯡꯁꯤ ꯅꯪꯅ ꯈꯔ ꯄꯣꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯄꯤꯔꯝꯂꯒ ꯅꯪꯅ ꯄꯔꯞ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯦꯕꯗꯨꯕꯨ ꯂꯥꯛꯈ꯭ꯔꯣ ꯍꯩ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯔꯤꯅꯣ ꯉꯥꯡꯗꯨꯅ ꯂꯩꯌꯦ ꯑꯁꯨꯝꯅ ꯊꯦꯡꯂꯕ ꯃꯇꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯍꯤꯡꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯃꯃꯥꯅ ꯂꯥꯞꯅ ꯇꯥꯕꯗꯨꯗ ꯊꯥꯡꯃꯩ ꯂꯦꯝꯇꯦꯟꯗꯣ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯈ꯭ರೆ ꯑꯗꯨꯒ ꯑꯁ ꯏꯆꯥꯒ ꯏꯃꯧꯒ ꯍꯜꯂꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯉꯥꯡꯗꯨꯕꯨ ꯈꯔ ꯐꯔꯕꯖꯥꯠꯂꯥ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯅ ꯃꯥꯁꯨ ꯊꯣꯡꯒꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯌꯦ ꯃꯦꯔꯨꯝ ꯈꯝꯒ ꯇꯦꯁꯤꯜꯒꯁꯨ ꯉꯥꯡꯅ ꯈꯟꯅ ꯁꯥꯎꯅ ꯀꯤꯅ ꯄꯔꯞ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯝꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯃꯃꯥꯅ ꯂꯩꯕꯗꯣ ꯎꯕꯗ ꯂꯦꯞꯈ꯭ꯔꯦ ꯇꯦꯁꯤꯜ ꯂꯥꯛꯈ꯭ꯔꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯇꯦꯁꯤꯜꯁꯨ ꯃꯉꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯃꯥꯁꯨ ꯎꯏꯌꯦ ꯃꯈꯣꯏꯅꯤꯃꯛ ꯅꯤꯁꯥ ꯍꯟꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯁꯣꯏꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯊꯣꯡꯒꯥꯟꯗ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯁ ꯀꯔꯝꯗꯧꯅꯤ ꯂꯤꯛꯂꯤꯁꯨ ꯃꯌꯨꯡꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯌꯨꯡ ꯈꯤꯇ ꯍꯥꯜꯂꯛꯑꯣꯅꯦ ꯅꯨꯄꯤ ꯍꯥꯏꯕꯗ ꯇꯦꯁꯤꯜꯅ ꯑꯁ ꯀꯔꯥꯏꯗꯒꯤ ꯃꯌꯨꯡꯂ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦꯗ ꯅꯪ ꯍꯥꯜꯂꯣꯅꯦ ꯍꯥꯏꯕꯗ ꯑꯩꯁꯨ ꯂꯣꯏꯈ꯭ꯔꯦꯅꯦ ꯍꯥꯟꯕ ꯌꯥꯗ꯭ꯔꯦ ꯃꯁꯥꯁꯦ ꯊꯛ ꯅꯤꯛꯈ꯭ꯔꯦꯅꯦ ꯇꯟꯖꯥꯗꯨꯗ ꯃꯃꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤꯕꯗꯨꯕꯣ ꯑꯉꯥꯡꯗꯨꯕꯨ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯥꯏꯔꯛꯅ ꯍꯪꯂꯛꯄꯗꯨꯗ ꯃꯈꯣꯏꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯍꯁ ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯥꯡꯁꯤꯅ ꯍꯦꯛꯇ ꯌꯥꯟꯒꯗꯧꯕꯅꯦ ꯍꯥꯏꯅ ꯃꯦꯔꯨꯝ ꯈꯝꯅ ꯃꯥꯒꯤ ꯄꯥꯏꯗꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯃꯥꯔꯛꯄꯗꯗꯤ ꯊꯥꯡ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯇꯦꯁꯤꯜ ꯑꯩꯒꯤ ꯊꯥꯡ ꯄꯥꯏꯕ꯭ꯔꯥ ꯑꯩꯒꯤ ꯊꯥꯡ ꯆꯧꯗꯤ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯅꯪꯅ ꯍꯥꯞꯄ ꯅꯠꯇ꯭ꯔꯣ ꯑꯁ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯍꯥꯏꯕꯗꯨꯗ ꯀꯗꯥꯏꯗ ꯇꯥꯍꯧꯈ꯭ꯔꯕ꯭ꯔꯥꯅꯦ ꯇꯣꯔꯆꯂꯥꯏꯠꯇꯣ ꯄꯤꯠ ꯀꯥꯞꯂꯒ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯎꯕ ꯈꯔꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯁ ꯂꯝꯕꯤꯗ ꯇꯥꯍꯧꯈ꯭ꯔ ꯃꯥꯜꯂꯦ ꯌꯥꯎꯗ꯭ꯔꯦꯅꯦ ꯕꯨꯠ ꯑꯁꯤꯅ ꯊꯠꯇꯨꯅ ꯂꯩꯕꯁꯤ ꯀꯔꯤ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯣꯔꯆꯇꯨꯅ ꯄꯤꯠ ꯀꯥꯞꯂꯒ ꯑꯀꯣꯏꯕꯗꯨꯗꯤ ꯌꯦꯡꯕꯗ ꯃꯅꯥꯛꯇ ꯈꯔ ꯆꯠꯊꯣꯛꯂꯒ ꯁꯝꯕꯜ ꯈꯥꯕ ꯆꯤꯡ ꯃꯈꯥꯒꯤ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯁꯝꯕꯜꯗꯒꯤ ꯆꯨꯛ ꯑꯃ ꯐꯨꯛꯂꯦ ꯃꯦꯔꯨꯝ ꯈꯝꯅ ꯑꯗꯨꯒ ꯀꯥꯈꯠꯂꯛꯈ꯭ꯔꯦ ꯃꯁꯤꯅ ꯍꯦꯛꯇ ꯊꯣꯝꯂꯒꯦ ꯕꯨꯠ ꯃꯃꯥ ꯃꯆꯥꯁꯦ ꯇꯦꯁꯤꯜ ꯅꯪ ꯅꯆꯥꯗꯣ ꯈꯔ ꯆꯦꯠꯅ ꯄꯣꯠꯁꯤꯜꯂꯨꯀꯣ ꯄꯥꯈꯠꯀꯅꯨꯀꯣ ꯑꯩ ꯊꯣꯝꯒꯦ ꯀꯔꯤ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯉꯁꯤ ꯑꯩꯈꯣꯏꯗ
hai na mkhoi prap lakre yorok pada mama na isu du bokra pharabrane hai na hanglak paduda ma na khoi gi ima ka su sari isu kai na hai na hai raga prap mkhoi ni changchilak laga merung kham na uchuk aduna mama gi lawai tu da pop hai na mutang tha ba mama do ayo hai na luong na hai thakre madudagi merung kham ga magi nupi teshin lakro prap changlak kro haina prap changlak laga mkhoi gi gate to lon chin khre aduga yum manung da changlak laga thong do che na lon chin khre yum manung jawra pa aduda di mkhoi gyan khra lakre haina angang do phamung da sumpi re adudagi teshin na aima ima laiti ne haina hai bu da merung kham kuri hai bunu ne ima karai da chakhiba ima haina mkhoi ni changdana kaubu da su khumlak tre maduda mkhoi jamna chingna rakhre adudagi thong do amuk hangdok laga mupan da amuk thor khre aduga ket me ada lep tu na leramba nupi du da mkhoi na uchuk na thom lambado madu khangning ning singlak tu na amuk prap lakre thongan me ada ta du na leiri bi nupi adugi mana ta sang naga lemten do khra chauna lekhat khre madu lekhat pagi adudadi mahaki mama ne haibudu khangakre madudagi ima haina kanna kauraga kablakre mkhoi ni maksu makok to ina pungang khre mama do merung khama madi tesil mkhoi ni changduna yamna wana mama do thanglaga yum ki mangol du da thangkalakre aduga mama gi ising du taithok le ising na cham thok pi re aduga ima karino nang ngasi tawusibo na cha ai khoi gyan mang khre ne ai khoi bu amuk ta ngak pi khrone ma karino ai tawusibo haina merung kham na kan na kap khre adudagi mama do tapna gyan la khre ayo haina na herat bagi makhol ta baduda ai ima kai su taudre tesil ama kai su taudre ni nang bo haina harau budul loi khre mama do na yam na wa paki khonchel da isha ka imoga da kri ben ta ba lai bagino nama bu kri pen ta bano nama bu hat ke haina taudi isha anu pa nang che nama aina yam na wana ne ya da cha ka da bo phau ba cha ta da na yam na wana yok ba matam da merung kham na yare ima yare to khro wari lok to khro ima na cha na mau na lan khre ima na ba phabaga krino wari ro ai lo ina li khrage mama na yaroi isha ga mau ga na pen ta ba do hujik hai ta ba yaroi nama ai ngasi din na pung yam na nung chi khre hai na kap thok khre masa su kap le mamau su kap le mama su kap khre arudagi imungda angang do mukhang kap lak badagi di makhoi ahum mak loina hokalaga angang kap le haina mamit singdo mapi tai thok na loina makhoi ahum mak imungda changmina rak khre imung yau buda merung kham do khanglep laga tesil nang ima ga nganga senaduna leram gro ai thang kadai da tahawra ai thiru kige ko hairam laga magi tos to kap laga mapan thokre tesil na nupa karino nang bu ahing chidang sai gi tawri ba mayam marak tu nang bu ki dabro thang tu ne hen bro nang haina law tu ne le howe merung kham do tos to kap laga magi thang thiru kige haina prap thokre tesil do mangwan da lepaga kamning na nipa chakino hayeng nunga laga thira se haina law tu na thum le hokre wari se matang sida loi thokre wari che kram dawra haibadu mayamna kamenda khra hairakro ngasgidi matang sida pumna mak po amuksu thagat pi khre